CM की बंगलोदा मसिंग यामलबा नुपीसिंग तोइना चंगलिबा से इलेक्शन कोड ऑफ कंडक्ट अकाइबा लेब्रा यंगसिनबियु हाइना CEO मणिपुर चे थाख्रे एडवोकेट रवि खान पावसी ngasi nungthil phongkiba kanglei maira pause dagi lokhotchabane tangka kani thongna pangthokkodoriba lok sabha mikhal asida lamdam asigi miyamna chaksa haijanaba campaign tawba made sel changandanaba kholaw kaya lawringai chairak asida chief minister gi bangloda masing yamlaba nupi singna toina changliba se election code of conduct ta kaiba leibra leirabadi lokhotpam thokpa action lokhotpiyu haina CEO manipur amade ECI da se thakre haina Manipur Pradesh Congress Committee MPCC की लीगल सेल की एडवोकेट रवि खान फोंदोखरे ngasi MPCC की ऑफिस ता पांगथोकिबा पाउमी सिंग उनबा मदं मांगना मखाताना हाई ममांग थागी कुंतरेतगी कुंथ्रागा माथोई फाउबगी मनुंगदा हाई सिक्योरिटी जोन अमा ओइरिबा चीफ मिनिस्टर की बंगलोदा मसंग यामलबा नुपी सिंग चंगबगी वीडियो सोशल मीडिया दा पाक्सन्ना संदोरकपा थेंगनारे नुपी सिंग अदु करिगुंबा थौदोक अमगा मरी लैनना CM दा वाकटपा लाकपा नते CM ना कौरिबरा हाइबदुसु खंगदे मिखल का मरी लेनबरा हाइबगी चिंगनवदी ले अदुबु थवोंग असि इलेक्शन की मॉडल कोड ऑफ कंडक्ट चनबा हौख्रवनिना अकाइबा लेब्रा हाइना मरी लेनबा सिंगदा MPCC की लीगल सेल की माइकेदगी यंगसिनबिनबा तक्सिनखिबनी हाइबा याउना वाफम कया फोंदोखे अरानबा मवोंगदा सेल खोमगलंबा मियोय अमा मियामना फारगा वाखल तामिनाख्रे पावसी ngasi nungthil phongkiba kanglei maira pausedagi lokhotjabane tongan relief camp da leidiba inmate singda thabak pigani haiduna sel lobada natana unauthorized oiba mawongda agency kaya hangduna aranba mawongda sel khomgalamba miyoy ama miyamna faraga wakhal taminakhre haire miyamna faraga wakhal taminakhre ba miyoy adude Imphal East District ke khundrakpam kendra gi manung chanba khundrakpam mayai laikai dagi pukhrambam dipu apokpa pukhrambam ibom sa kawe dipu na phongdorokpa gi matungin na singjamai singa mathakta GSTN haiba agency ama hangdoktuna office adu da thabak tahungani haiduna lupa lising manga dagi humbudra fawba lawi haire masida sunatana tongan ba relief camp singda leiriba miyoi singdagi su thabak tahungani haiduna paisa khomgat pagi thabak sathai mahakna lana khomgaluba senfam sing adu tha ahumgi manungda handoksage matungda mugana sigumba thabak asi tawraroi haina su masagi maral yazabadagi miyamna ngakpikhre haire Bhakta Charan Das की वीडियो मिखल की प्रोपेगेंडा तौबा यानबा नौना पुथोरकपने डॉक्टर KH रतन पावसी ngasi nungthil phongkiba kanglei paki maira pausedagi lokhotjabane AICC की जनरल सेक्रेटरी भक्त चरण दास न मणिपुर की इरांग असगी मातांगदा हाइखिबा वाफम अदु लाले खंगलकपदगे वीडियो अदु खुदकता कक्थतख्रबनी हाइना कांग्रेस न सेंगदोरकले ngasi BT रोता लेबा कांग्रेस बाबन दा पांगथोकिबा पाउगी मिफम अमदा हानगी मिनिस्टर डॉक्टर KH रतन कुमार न फोंगदोरखिबने महांगना मखाताना पाउमी सिंग द हाई नुमित खरनिगी ममांगदा पीस एंड डेवलपमेंट कोऑर्डिनेटिंग कमिटी ऑन खुंद्राकपम एसी अमदे अकोइबदा लेबा खुंजा सिंगी प्रेसिडेंट अमन पाउमी सिंग उनबा मदं हौजिक थोगलिबा इरांग असि मितैना कुकी की मथक्ता इरांग हौबदगी थोरकपनी हाइना भक्त चरण दास न फोंदोखिबा वीडियो अदु ngalingay matamda AICC की प्रेस कॉन्फ्रेंस अमदा हाइखिबने वीडियो अदु लाले हाइबा खंगलकपदगे मिनिट कुनमुक लेरगा कक्थतखे हाइदिबा वीडियो असि नौना अमुक सेमगतलगा मिखल की प्रोपेगेंडा वैना सिजनबा यानबा थादोरकपा वीडियो अमने कांग्रेस की माइकैदगी हाइदिबा वीडियो असि फेसबुक यूट्यूब न चिंगबसिंगदा फंगलरोय अमदे ओरिजिनल नते नाकल अमरोमदा BJP की होम मिनिस्टर न शेड्यूल ट्राइब की मतंगदा हाई कोर्ट न ताखिबा ऑर्डर अदुना इरांग असि थोकपनी हाइखिबा अदुना कमदौबनो हाइना सुहंखे EVM दा थादखिबा बोट मसिंगा BVPAT स्लिप मसिंगा मानहनबगीदमक्ता सुप्रीम कोर्ट ऑफ इंडिया न ECI दा नोटिस इशू तौख्रे पावसी ngasi nungthil phongkiba kanglei paki maira pausedagi lokhotjabane इलेक्शन दा वोटर सिंग न इलेक्ट्रॉनिक वोटिंग मशीन EVM दा थादखिबा बोट मसिंगा वोटर वेरीफाइएबल पेपर ऑडिट ट्रायल BVPAT स्लिप का मसिंग मानहनबगी मतंगदा सुप्रीम कोर्ट ऑफ इंडिया न इलेक्शन कमिटी ऑफ इंडिया ECI दा नोटिस इशू तौख्रे BVPAT अमगी मथंगदा अमा वेरिफिकेशन तौबगे ECI की गाइडलाइन अदुसु सिग्नर अदुना लॉयर अमसुंग एक्टिविस्ट अरुण कुमार अग्रवाल न थागलखिबा प्ली अमा लैबाकी ख्वाइदगी वांगबा कोर्ट असिगे जस्टिस BR गवाई अमसुंग जस्टिस संदीप मेहता अनिगे बेंच न खनरबा मतुंग ngarang ECI da notice adu issue tawkhibane notice asiga loinana BVPAT da thorakpa slip adu voter masana ballot box da thada hanba yahangadra haibage matang da su paukhum piraknaba supreme court na ECI da khangankhe petitioner na thangalakhiba plea adu da ahenba official sing deploy tawduna assembly constituency khudingmakta EVM da thadakhiba vote amasung BVPAT slip sing amukta da masing thivana
thawak asi pung manga taruki manung da loisinba ngamgani loinana voter singi thajabasu hengatkani haina palle masida natana EVM da thadakiba vote ke BVPAT da thorakpa slip adu voter masana ballot box da thadahanba yahallavadi voter adugi vote adu soidana yaure haiba khangba ngamjagani haire panba yabadi haujik sathariba thawong asigi matungin BVPAT verification asi assembly segment khudingmakta random moina khangalaba EVM mangada chathaduna lakpane ningsingba yabadi Lok Sabha election 2019 gi mamangda BVPAT verification asi EVM khudingmakta chada yankhai yauna taunaba opposition political party kunmathoina apex court asida wakat khibane madugi matung ECI na assembly segment amada random oina khangalaba EVM da BVPAT verification chathake adubu kumjali singani taraga mapan gi April 9 dagi verification taunaba EVM gi masing asi manga de hengat khe Jenims complex ta nisagi polam pusinba yonba ma decision aba yaroi director pawasi ngasi nung thil phong khiba paujel pause dagi lokhat chavane Imphal East district ki porompata laiba Jawaharlal Nehru Institute of Medical Sciences Jenims Hospital complex manungda nisagi polam amata pusinba yonba ma de sizinaba yaroi haina director Laisram Deve na section wa thamlagle ngasi Jenims complex ta Jenims ki security sing na phagalakpa nisagi polam sing mai thaduna mangan khibaga mari leinana wafam ase director Laisram Deve na phongdo khibane mahakna makha taraduna hai nisa chaba sina haksang da laina kaya poghalle maruaina cancer poghan bagi achouba maram ama ohen baga loinana kwa khaini talapna chingba chasilaga hospital asigi mafam kaya da mahi otholomba maramna hospital asisu Mosilan bagi machak ama wehelle nisagi drive asi chahi anirom gi mamangdagi haurakibane makata na patient party amade hospital manungda potjon ba changlang liba miyoi singna hospital manungda nisa pusilakpa thengnarawade ain gi oiba mateng logduna chapsa ba sairak pina bo honagane mamangda su Jenims complex manungda nisa chaba ga mari leina ba thogdok wathok kaya thokre makata na Jenims complex manungda asigumba pamda ba thogdok sing thoktana ba khongthang asi laukhalakpani hai kheng Nonglay nungsina yum humdokraba yumbuda arambay tenggol na lupa lising taraga mangagi senfam mateng pangkre. Pawasi ngasi nung tilfong kiba kang laypaki mayra pawsi dagi lakwat savane. Handak sit kiba nonglay nungsin na yumloy na maghumdokraba. Taubal district isapam sangay kong dalayba. Taudam ne Trajit Singh shahini fugi mayumda. Ngasi arambay tenggol unit taraga ni toygi tawmising na chatuna lupa lising taraga mangagi senfam kusina kre. Senfam masih khusin na bagaloy na arambay tenggol unit taraga ni thoygi commander Huidrom Bobo na phongdo kibada Kanglaypak News tengbang loop KNTL na nonglay nungsina yum humdok pi kibadage awaba taraba imungi haujik oiriba phibam ase miyam da khangalakpadage arambay tenggol gi luching purel korongan ba khuman gi luching makhada sel gi tengbang asi pijaba lakpane senfam asida natana anauba yum sabada changadaba uwa jinga made Atay polam sing mathau tarakpada arambay tenggol da matam sana khangan bidau soidana mateng pangjagani haibo wafam phongdokhe mahakna makhata na phongdokhibadi yamna laibak fabadi ngarang arambay tenggol unit taragani thoigi jurisdiction manungda luhongbagi thauram mari pangthokhe maduda luhongpam khudingmakta khulngakpa singi donation box amamam thamkhe hairiba donation box sing aduda miyamna donate tawramba senfam sing adu khomjinjaraga ngasi nonglay nungsina yum humdokraba yumbuda tengbang jaba ngamjabani haibo wafam su phongdokhe